London Masida Mamang Sahidagi Hoduna Toliba Irang Asida Mayuma Kai Tadokuna Lanjanaduna relief camps in the Leiriba Muisina Awabana Kamteng Lay. New Delhi the Satuna Masama Tomta Sibagi Khongjang Changsillagani haina Fondorle. Wafamasi Major Kulda Leba Manipur Press Club the Pangtokiba Pawimi Pamamada Torvung Panside Victims Committee co-convener Moirangtem Roser Maitena Fondokibani Mount High relief camp the Leiriba Miamasi Asukimatic Awabukudong Sadaba Kayamay Naduna Lady. Ayuk Numidangi Sara Natana Karigumba Amata, Momon Himba Habidu Oidri. Lengan Lupa Lissing Amamam, Marida Tona Pirakre, Sahi Ama Makaisada, Lissing Marina Karita Udo Ribono Hanke. Lanzenaduna Leiriba, Imun Kudimakta, Lupa Lak Mamampini, Haina Lautoki Badu, Imun Kiada Pi Kravake Hainasu Hanglakli. Amaromda, Prime Minister Natana. State Amadi, Yunan Langak the Thajaba Amata Laitre. Aikoi yumda hanjaningi yumda saba sadaba ining tamna lejarage maramaduna Prime Minister na chayol amagi manungda aikoi gi yumda leihan-gani haibagi thajaba du pidrabadi Sibagi Khongjang Changsillagani haike Khongjang adu gi saruk ama oina New Delhi da chayol ama relay hunger strike tawgani maduda tabidrabadi Levak asigi konungoriba New Delhi da seasonable thaurang loira haina su section 1 thamlakli loirana Manipur miyam nasu relief camp ta sana thanaba mateng pangbi mota New Delhi da sanaba flight ki ticket oina pangbiro Khongjang asida miyam nasu saugat pina basu apil torukli Hauji aikoi miyam relief camp ta leiribasi asuki matik awaba khudong sadaba mayong nabana leiri ayu nungdang sara nungkhangna banatana Nokna himba haibadu nongmata oidri government lising mari rak pibi kre sahi ama makai asida lising mari kaiduruni IDP family kuding da 1 lakh pini lauthokhiba du family kaya da pibi khage aikoi ayamba phangdri angang singi larik tamba ana yeki government na kari pangbiri leiriba punsi mahing asida aikoi gi tungli asa karino prime minister na aikoi gi kari khanbiri bege Aikoi yumda hanjaningi saba sadaba ining tamna yumda leijarage aikoi hauzik state union government da thajaba amata leitre aikoi indiana ama oina india gi state manungda yumda leiba homdaba haibasi karino manipur miam da apil namana relief camp ta chengchak pangba lakpiranu aikoi delhi da season ba chapagi flight fare bhara adu oina pangbiro relief camp ta leiriba mayam asibu ahan bo oina miam gi damakta sijage na chaliba khongjang asi pungning thagot piu mating pangbiu